ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯐꯥꯎꯕꯤ ꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯥꯖ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯍꯥꯛ ꯃꯤꯅꯧꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯑꯍꯜ ꯑꯃꯒꯁꯨ ꯍꯦꯛꯇ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕ ꯉꯝꯃꯤ꯫ ꯃꯃꯤꯡꯗꯅ ꯑꯌꯤꯡꯕꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯅ ꯏꯪꯗꯕ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯛꯇꯨꯅ ꯂꯩꯔꯛꯄ ꯑꯁꯤ ꯆꯍꯤ ꯑꯃ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯑꯔꯨꯕꯤꯒ ꯀꯟꯅ ꯂꯥꯎꯅꯗꯨꯅ ꯈꯠꯅꯔꯤ꯫ ꯃꯥꯅ ꯍꯥꯏ, "ꯍꯣ ꯆꯠꯅꯤꯡꯂꯦ ꯆꯠꯅꯤ, ꯆꯠꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ꯫ ꯍꯣ ꯀꯨꯁꯤꯅꯦ ꯀꯨꯁꯤ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯑꯋꯨꯟꯃꯤ ꯅꯥꯏꯔꯅꯤꯍꯦ꯫ ꯁꯨꯅꯤꯡꯉꯥꯏ ꯅꯊꯧꯕꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ?" ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏ, "ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯃꯧ ꯑꯐꯥꯎꯕꯤꯗꯣ ꯑꯣꯏꯗ꯭ꯔꯕꯗꯣ꯫ ꯉꯔꯥꯡꯇ ꯂꯥꯛꯇ ꯉꯥꯏꯔꯤ, ꯑꯗꯨꯒ ꯅꯪꯅ ꯑꯁꯤ ꯌꯧꯅ ꯉꯝꯕ꯫ ꯍꯩ ꯏꯀꯥꯏꯗꯕꯤ, ꯅꯃꯥꯏ ꯄꯥꯜꯂꯤꯗꯨ ꯏꯀꯥꯏꯕ ꯀꯔꯤꯁꯨ ꯈꯪꯗꯦꯅꯦ꯫ ꯏꯀꯥꯏꯔꯣꯏ ꯍꯥꯏꯅ ꯏꯀꯥꯏꯗ꯭ꯔꯤꯕ? ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ? ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯅꯪꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ꯫ ꯍꯣꯏ ꯌꯦꯡꯖꯅꯤꯡꯗꯦ ꯌꯦꯡꯖꯅꯤꯡꯗꯦ, ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯌꯦꯡꯁꯤꯟꯗꯣꯏꯕ? ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯖꯥꯠꯅꯤ꯫ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕꯤꯔꯅꯨ, ꯆꯠꯄꯤꯈ꯭ꯔꯣ꯫ ꯅꯁꯛ ꯁꯛꯇꯥꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯍꯥꯍꯥ, ꯑꯩꯒꯤ ꯁꯛ ꯐꯖꯕ ꯑꯁꯤꯗ ꯅꯪꯒꯤꯁꯦ ꯀꯜꯂꯛꯏꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯅꯦ? ꯍꯣ ꯄꯥꯝꯂꯕꯁꯨ ꯅꯄꯨꯟꯁꯤ ꯑꯗꯨꯗꯗꯤ ꯈꯛ ꯐꯪꯂꯔꯣꯏꯌꯦ꯫ ꯃꯤꯔꯦꯝ ꯅꯪꯒ ꯂꯥꯎꯅꯔꯤꯉꯩ ꯃꯇꯝꯁꯦ ꯊꯦꯡꯕꯨ ꯊꯦꯡꯈ꯭ꯔꯦꯅꯦ꯫ ꯍꯣ ꯃꯤꯔꯦꯝ ꯍꯥꯏꯗꯨꯗꯤ ꯅꯪꯅꯦ, ꯅꯪ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠꯅ ꯇꯥꯕ ꯐꯥꯎꯕ ꯅꯌꯨꯝꯗ ꯂꯩꯇꯕ ꯃꯈꯩ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯉꯝꯃꯤꯅꯦ꯫ ꯆꯠꯀꯦ ꯌꯥꯎꯅ ꯆꯠꯂꯤꯕꯅꯦ꯫ ꯑꯩꯅ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯠꯄꯗ ꯅꯪꯉꯣꯟꯗ ꯆꯤꯛꯂꯛꯑꯕ꯭ꯔꯣ? ꯍꯣ ꯆꯤꯛꯂꯛꯇꯤꯌꯦ, ꯑꯗꯨꯗ ꯃꯤꯠ ꯑꯁꯦ ꯌꯥꯝꯅ ꯅꯥꯔꯕ꯫ ꯅꯁꯛ ꯑꯗꯨꯅ ꯈꯔ ꯐꯖꯗꯅ ꯌꯦꯡꯅꯤꯡꯅꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯍꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕ꯫ ꯁꯦ, ꯅꯪ ꯎꯅꯤ ꯈꯟꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯄ ꯇꯟꯅꯔꯕꯅꯦ꯫ ꯍꯥꯍꯥ, ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯅ, ꯀꯅꯥꯝꯇ ꯍꯦꯛ ꯊꯣꯛꯄꯤꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯣ꯫ ꯍꯩ ꯑꯐꯥꯎꯕꯤ, ꯅꯄꯥꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯃꯥ ꯅꯄꯥꯅ ꯃꯧ ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯗ ꯀꯔꯝꯕ ꯁꯥꯖꯠ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯇꯥꯛꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯔꯦꯅꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯌꯥꯒꯗꯕ ꯅꯠꯇꯤꯌꯦ꯫ ꯅꯅꯦꯝ ꯅꯀꯨꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯁꯦꯜꯕꯨ ꯐꯪꯕ꯭ꯔꯣ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗꯒ ꯊꯤꯖꯤꯜꯂꯤꯕ ꯑꯗꯨꯕꯣ? ꯅꯪꯁꯦ ꯀꯥꯟꯅꯗꯕꯗ ꯊꯧ ꯌꯥꯝꯅ ꯊꯤꯕꯨ, ꯅꯊꯧ ꯌꯥꯝꯅ ꯂꯩꯇ꯭ꯔꯕ ꯃꯤ ꯃꯥꯜꯂꯤ꯫ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅꯗꯤ ꯃꯀꯣꯛ ꯑꯁꯤꯅꯗꯤ ꯈꯟꯗꯦꯅꯦ꯫ ꯃꯀꯣꯛ ꯑꯁꯤꯅ ꯁꯝꯊꯤ ꯍꯥꯜꯂꯕꯅꯤꯅ ꯑꯐꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯅꯍꯥꯛ ꯈꯟꯕ ꯉꯝꯗ꯭ꯔꯦꯕ꯫ ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ, ꯅꯪꯒꯤ ꯂꯝꯆꯠ ꯑꯗꯨꯅꯗꯤ ꯅꯄꯥꯝꯗ ꯊꯨꯅ ꯌꯧꯕ ꯁꯣꯏꯔꯣꯏ꯫ ꯆꯦꯛꯁꯤꯜꯂꯨ꯫ ꯍꯩ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯇꯁꯦꯡꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯅꯁꯝ ꯑꯗꯨ ꯈꯨꯠꯇꯥꯡ ꯌꯦꯠꯇꯨꯅ ꯍꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ? ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯥꯛꯆꯤꯟꯗꯨꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏ, ꯍꯣ ꯅꯪꯒ ꯈꯠꯅꯕ ꯁꯪꯖꯗ꯭ꯔꯕꯗꯣ, ꯃꯧ ꯑꯐꯥꯎꯕꯤ ꯍꯥꯏꯁꯤꯅꯤ, ꯀꯤꯕꯨ ꯀꯤꯖꯩꯅꯦ꯫ ꯍꯩ ꯃꯧ ꯑꯐꯥꯎꯕꯤ! ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯈꯣꯏꯗꯧ ꯑꯗꯨ ꯁꯥꯎꯒꯠꯅ ꯂꯩꯍꯧꯏ꯫ ꯃꯁꯤ ꯈꯣꯏꯗꯧ ꯑꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯏꯗ ꯇꯧꯔꯤꯁꯦ꯫ ꯑꯩ ꯇꯥꯟꯅꯔꯒ ꯃꯁꯝ ꯑꯁꯤ ꯍꯦꯛ ꯐꯣꯏꯔꯣꯅꯤꯀꯣ꯫ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯃꯆꯤꯜ ꯑꯗꯨꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯃꯌꯥꯝ ꯑꯃ ꯁꯣꯜꯂꯤ꯫ ꯃꯤꯌꯥꯝꯅ ꯎꯁꯤꯠꯇꯦ ꯍꯥꯏꯋꯥꯅꯤ, ꯑꯩꯅ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯃꯉꯣꯟꯗ ꯆꯤꯛꯄ꯭ꯔꯕ? ꯑꯁꯨꯝꯅ ꯆꯠꯄꯅ ꯃꯌꯨꯝ ꯌꯧꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯀꯣꯏꯆꯠ ꯆꯠꯂꯨꯕꯒꯤ ꯃꯁꯥꯗꯨꯁꯨ ꯋꯥꯔꯤ, ꯃꯕꯨꯛ ꯑꯗꯨꯁꯨ ꯂꯥꯝꯂꯤ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯋꯥꯁꯨ ꯋꯥꯔꯤ ꯇꯧꯔꯤꯁꯦ, ꯆꯥꯛꯁꯤꯁꯨ ꯌꯥꯝꯅ ꯂꯥꯝꯂꯤꯕ꯫ ꯑꯩꯕꯨ ꯉꯁꯥꯏ ꯆꯥꯛ ꯈꯔ ꯈꯥꯛꯂꯝꯕꯗꯨ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯆꯔꯥ ꯈꯔ ꯋꯥꯟꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯝꯅꯕ꯫ ꯃꯁꯤꯅ ꯐꯔꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯁꯃꯨꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯕ ꯆꯥꯛꯇꯨ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯨꯅ,
ꯑꯩꯅ ꯉꯁꯥꯏ ꯁꯤꯗ ꯎꯞꯇꯨꯅ ꯊꯝꯂꯝꯕ ꯆꯥꯛꯇꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯀꯝꯗꯧꯔꯤꯕꯁꯤꯗꯤ ꯀꯅꯥꯅ ꯆꯥꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯅꯗꯤ ꯍꯧꯖꯤꯛ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯩ ꯈꯣꯏꯗꯧꯁꯦ ꯍꯦꯟꯅ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯏꯗ ꯆꯥꯛ ꯈꯖꯤꯛꯇꯣ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ ꯑꯩꯀꯣ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯄꯥ ꯇꯝꯅ ꯊꯨꯅ ꯊꯣꯛꯏ ꯁꯪꯒꯣꯏꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯃꯥ ꯍꯣꯏ ꯏꯃꯥꯎ ꯁꯃꯨꯛꯇꯣ ꯎꯞꯇꯨꯅ ꯊꯝꯂꯝꯕ ꯆꯥꯛꯇꯣ ꯀꯅꯥꯅ ꯆꯥꯏ ꯑꯩꯅ ꯈꯖꯤꯛ ꯆꯥꯒꯦ ꯍꯥꯏꯅ ꯌꯦꯡꯕꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯤꯕꯅꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯁꯤ ꯀꯔꯤꯁꯨ ꯇꯥꯁꯤꯟꯅꯗꯦꯅꯦ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯤ ꯂꯩ ꯃꯍꯜ ꯑꯣꯏꯔꯣꯟ ꯇꯨꯝꯊꯕꯗ ꯃꯉꯥꯏꯔꯤꯕꯅꯤ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯁ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯤ ꯌꯦꯡꯕꯅꯤ ꯑꯩꯅ ꯑꯁꯨꯛꯇꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗꯒꯥꯏ ꯇꯨꯝꯃꯦꯕ ꯍꯜꯂꯛꯀꯦ ꯑꯩꯅ ꯊꯝꯂꯝꯕ ꯆꯥꯛ ꯑꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯆꯥꯔꯝꯒꯅꯤꯕ ꯃꯊꯤꯕꯣꯡ ꯑꯁꯦ ꯇꯞ ꯇꯥꯈꯩ ꯆꯥꯊꯣꯛꯂꯒ ꯃꯤꯅ ꯀꯧꯕꯒ ꯇꯥꯗꯒꯩ ꯇꯨꯝꯃꯦꯕ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯑꯃꯨꯛ ꯂꯥꯎꯏ ꯍꯣꯏ ꯏꯃꯥ ꯀꯔꯤ ꯈꯨꯇꯨꯝ ꯆꯥꯇꯨꯝꯅꯣ ꯂꯥꯟꯒ ꯂꯥꯛꯇꯗꯤ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯝꯇ ꯍꯧꯒꯠꯂꯣ ꯁꯃꯨꯛꯇ ꯎꯞꯇꯨꯅ ꯊꯝꯂꯝꯕ ꯆꯥꯛꯇꯣ ꯀꯅꯥꯅ ꯆꯥꯏ ꯏꯃꯥꯅ ꯆꯥꯕ꯭ꯔꯣ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯕꯁꯤꯗ ꯇꯨꯝꯂꯝꯕ ꯂꯩ ꯃꯍꯜꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯨꯝꯃꯤ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯍꯣ ꯆꯥꯛ ꯆꯥꯕ꯭ꯔꯣ ꯑꯩꯅ ꯍꯣꯔꯦꯟ ꯆꯥꯒꯦ ꯍꯥꯏꯅ ꯊꯝꯂꯝꯕ ꯆꯥꯛ ꯁꯔꯨꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ 이마디 짜디부 하 이마 짜디 하이바 matang asida imungdagi mache chaibidu thoklai aduga hai ayingbiya nangna thamlamba chak saruk to icha napa na chakla me haina ningai tawan badagi iche ne icha da bija thokre nang sauganu he ayingbi asing mawa phamama khanglabada mahak khang sawi kaino da iche aina horen chage haina adok phajana khaktuna thamlamba chak adubu bija thokre kai ni hekta haibiri basibo ai hojik chak yamna lamlibani ai gi sak saruk to puthoro angang na chakre haina asuk phajana aina haidana karino nangna mukwa makha tari basibo wa makha ta ba haibu kaino ai dine ai gi chak saruk to puthok pira wasita haijabani puthorok ta basu yaroi aying bia chak to hojiki di amatta leitre iche ne horen ngan ta ni hek chak thongbirage kaino dai iche gi wado ta ba ma yadre hojik aina chak lamli ba sina kamaina tawba nang sungai hakti khanglodana ngamjare chakla ma khangba kaina ipuk asil lamlakane haiba khangduna chak to aina horen chage haina khakjaram liba angang pichau haina khaklamba natiye masida lei mahalna haima watombiya nangi wadu taba yade ai tage na tabani ai taba yade ko taba yaba wasu khara ngangu manemda amuk sat onchinduna hai o imana hariba sinadi aina lale asinine khuzai mapu phadok ta hanbagi wari do tawrakan aigi dine aigi chak saruk do haujing ma piga tabane haina hairi basini jaibi mana phajana wa haiba duda manaw nu pina yadrabada mahak su khangsaw hek sawri saurabna asumna hai angang na chakre haina asuk phajana hairidana nangi do marai ko nangi marai do ai taning de kari gi marai to bono aigi chak saruk do puthok piro haibani ho leitre later basi bo ai bukadai digi kotlaga puthoro haibano ai amna sauningida ngasi ne ai ge kutami sibu yawrakani ko he ngang nangna hojik hari do karina nangna hojik hari bado ai ngonda na tabra taunu ko adunga mo haiwata do khaksisina kanu ho sidi haifam thoina lai mahalna haima watombia nang wangang sangang yamne henmaliko nachi sina asuk phajana angang na chak to chakre haina hairedana mashida to min lei thokpa nang kari kai bage napuk aduna yamna lam lagana ising khara oine hek thakjiluso o ngasi di ai mayik sena khangledana imana mau ai khweni gi marakta karamba manadaba mi yeng gi haibada ngasi di mayik sena khangeba ima ai khweyasya namo ngaktani imana matam pumna makta iche gi michangda tumchangna bu hona biriba sibu kari gino hai nachi gi michang ngakta changbagi wanati nachi sidi mina taba yaba wa ngakta nganginya aduga nangdi nabu phattabagi wangang ama itaw tawe hero ima gi wangang adudi henballi iche buna adum thogat biba aduga aibuna ira leibi adum tahanba phai ima ni iche bu yamna nuksirabani na ngasi haibun mit asidagi ima nang iche ga chakhom pullo
ꯑꯩꯗꯤ ꯇꯣꯉꯥꯟꯅ ꯆꯥꯔꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯐꯔꯦꯗꯅ ꯑꯩꯅ ꯈꯪꯂꯝꯕ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯀꯅꯥꯃꯠꯇꯅ ꯃꯈꯨꯠ ꯃꯁꯥ ꯂꯥꯝꯁꯤꯟꯕ ꯌꯥꯔꯔꯣꯏ ꯃꯁꯤꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯃꯤꯒ ꯈꯠꯅꯕ ꯂꯥꯎꯅ ꯆꯩꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯇꯟꯖꯩ ꯂꯩꯃꯍꯜ ꯍꯟꯗꯛꯃꯨꯛ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯏꯃꯧ ꯑꯇꯣꯝꯕꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯆꯦ ꯑꯁꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯅꯣꯡꯃꯇ ꯍꯥꯏꯈꯤꯗꯦ ꯍꯣ ꯑꯩꯗꯤ ꯍꯥꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯤ ꯀꯅꯥꯅ ꯁꯤꯜꯂꯛꯀꯦ ꯍꯥꯏ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯧ ꯁꯔꯨꯛ ꯇꯣꯉꯥꯟꯅ ꯆꯥꯕꯅ ꯌꯥꯝꯅ ꯐꯔꯕꯅꯤ ꯃꯁꯤꯗ ꯆꯥꯏꯕꯤꯅ ꯍꯩ ꯑꯉꯥꯡꯅ ꯀꯔꯤꯒꯤ ꯇꯣꯉꯥꯟꯅ ꯆꯥꯕꯅꯣ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯇ ꯅꯪ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ ꯅꯪ ꯁꯤꯃ ꯈꯪꯉꯨ ꯍꯣ ꯅꯅꯤ ꯅꯃꯧ ꯌꯥꯅꯕ ꯅꯈꯣꯏ ꯑꯅꯤꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧꯋꯣ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟꯅ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯍꯣꯔꯦꯟꯗꯤ ꯃꯈꯣꯏ ꯇꯥꯇꯣꯟꯗ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯁꯦ ꯑꯩꯅ ꯍꯧꯗꯣꯛꯀꯅꯤ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯨꯅ ꯃꯈꯣꯡ ꯊꯥꯡꯈꯤ ꯆꯥꯏꯕꯤꯅ ꯍꯥꯏꯍꯧꯏ ꯍꯩꯃꯧ ꯑꯐꯥꯎꯕꯤ ꯅꯪ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯍꯟꯕ ꯁꯣꯏꯔꯣꯏꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯧ ꯑꯍꯜ ꯌꯥꯔꯦ ꯌꯥꯔꯦ ꯉꯥꯡꯂꯅꯨ ꯋꯥ ꯃꯈꯥ ꯇꯥꯔꯒꯅꯨ ꯑꯁꯨꯝꯅ ꯂꯥꯎꯅ ꯆꯩꯅꯕꯁꯦ ꯑꯩꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ ꯏꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯥꯝ ꯍꯦꯟꯃꯜꯂꯤ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡꯇ ꯉꯥꯡꯕ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡ ꯃꯅꯤꯡ ꯇꯧꯕ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ 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 ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯏ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯏꯃꯥ ꯃꯥꯅ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥ ꯍꯥꯏꯔꯤꯁꯦ ꯑꯁꯤꯈꯛ ꯌꯥꯔꯣꯏꯀꯣ ꯇꯣꯉꯥꯟꯅ ꯆꯥꯕ ꯇꯥꯔꯕꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯏꯃꯥꯅ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯆꯥꯖꯒꯦ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯅꯃꯧ ꯑꯩ ꯈꯛ ꯇꯧꯅꯤꯡꯗꯦ ꯍꯣꯏ ꯍꯣꯏ ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯖꯔꯣ ꯆꯥꯏꯕꯤ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯃꯧ ꯑꯍꯜ ꯑꯁꯤꯅ ꯀꯌꯥꯗ ꯋꯥ ꯈꯪꯂꯤꯕ ꯃꯅꯦꯝ ꯑꯩꯕꯨ ꯃꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯨꯅ ꯅꯤꯡꯖꯩ ꯑꯗꯨꯒ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯅꯗꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯅꯦ ꯃꯧ ꯑꯅꯤꯁꯦ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣ ꯑꯩꯒꯤ ꯏꯃꯧ ꯑꯍꯜꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯃꯤꯅ ꯇꯥꯕ ꯌꯥꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯏ ꯌꯨꯝ ꯀꯣꯏꯕꯤ ꯃꯧ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅꯤꯀꯣ ꯑꯗꯨꯒ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯕ ꯉꯝꯃꯤꯅꯦ ꯀꯔꯝ ꯇꯧꯅꯤ ꯃꯁꯤꯗꯤ ꯉꯥꯡꯅꯕꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯑꯩꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕꯗꯣ ꯄꯤꯖꯊꯣꯛꯈꯤꯕꯅ ꯐꯔꯗ꯭ꯔꯅꯦ ꯂꯩꯃꯍꯜ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯄꯨꯝꯕ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯏ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯈꯤꯕꯅ ꯆꯨꯝꯂꯗ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗꯤ ꯑꯌꯤꯡꯕꯤ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯁꯅꯥꯇꯣꯝꯕꯒ ꯄꯨꯟꯅ ꯂꯩꯔꯤ ꯁꯅꯥꯇꯣꯝꯕ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯒꯤ ꯆꯥꯛ ꯍꯦꯛ ꯆꯥꯕꯒ ꯇꯨꯝꯅꯤꯡꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏ ꯃꯈꯣꯏ ꯇꯥꯇꯣꯟ ꯀꯩꯅꯣ ꯇꯨꯝꯂꯒꯦ ꯍꯥꯏꯔꯣ ꯇꯨꯝꯕꯒ ꯌꯥꯈꯤꯔꯣꯏ ꯑꯝꯇ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯁꯅꯥꯇꯣꯝꯕ ꯃꯃꯤꯠꯇ ꯎꯏꯁꯤꯟꯅ ꯈꯨꯝꯃꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯔꯁꯤ ꯍꯌꯦꯡ ꯁꯥꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯑꯁꯦ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯅꯪ ꯉꯥꯏꯔꯤꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯠ ꯍꯥꯏꯔꯣꯅꯦ ꯑꯗꯨ ꯑꯣꯏꯗꯤ ꯁꯦ ꯑꯝꯇ ꯍꯧꯒꯠꯄꯤꯌꯨ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯁꯦꯕ ꯁꯦꯕꯥ ꯐꯝꯃꯣꯕ ꯐꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯑꯁ ꯅꯪꯒꯤ ꯃꯔꯩꯁꯤꯗꯤꯕꯀꯣ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯁꯅꯥꯇꯣꯝꯕ ꯐꯃꯨꯡꯗꯨꯗ ꯐꯝꯂꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯦꯅ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯇꯣꯉꯥꯟꯅ ꯆꯥꯒꯗꯣꯏꯕ ꯆꯥ ꯇꯥꯕꯅꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯏꯃꯥ ꯐꯪꯂꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯆꯦꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯆꯪꯗꯨꯅ ꯂꯩꯔꯤ ꯉꯁꯥꯏꯁꯨ ꯈꯠꯅꯔꯤꯕꯅꯤ ꯏꯃꯥꯅ ꯑꯗꯨꯝ ꯏꯆꯦꯒꯤ ꯃꯤꯆꯪꯗ ꯂꯩ ꯑꯩ ꯀꯌꯥꯝ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯦ ꯀꯔꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯠꯅꯔꯨꯔꯤꯕ ꯑꯌꯤꯡꯕꯤꯅ ꯉꯁꯥꯏꯒꯤ ꯄꯥꯎ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯃꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯏ ꯃꯅꯤ ꯃꯃꯧ ꯌꯥꯝꯅ ꯌꯥꯅꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯦꯛ ꯆꯥꯖꯔꯁꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤ ꯋꯥꯁꯦ ꯑꯩꯅ ꯉꯁꯥꯏ ꯏꯃꯥꯗ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯕꯗ ꯌꯥꯈ꯭ꯔꯕꯅꯤ ꯑꯌꯤꯡꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯩꯗꯤ ꯌꯥꯕ ꯉꯝꯂꯣꯏꯀꯣ ꯇꯣꯉꯥꯟꯅ ꯆꯥꯕ ꯀꯥꯏꯅ
ꯑꯦ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏꯗꯣꯏꯕ? ꯍꯣ ꯅꯇꯩꯃꯁꯦ ꯑꯩꯒ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯤꯌꯦ, ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯒꯗꯧꯔꯤ꯫ ꯀꯩꯅꯣꯗ ꯏꯇꯩꯃꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯤꯁꯤꯗꯤ ꯃꯥꯕꯨ ꯀꯔꯤꯗ ꯐꯠꯇ꯭ꯔꯤꯕ? ꯍꯣ ꯐꯠꯇꯤꯌꯦ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯃꯥꯒꯤ ꯋꯥ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦꯀꯣ, ꯑꯩꯒꯤꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯣꯉꯥꯟꯅ ꯆꯥꯁꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ꯫ ꯍꯩ, ꯏꯃꯥꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯈꯛ ꯀꯥꯎꯒꯅꯨꯀꯣ꯫ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯀꯅꯥꯝꯇ ꯇꯣꯉꯥꯟꯅ ꯆꯥꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯇꯣꯉꯥꯟꯅ ꯆꯥꯔꯒꯅ ꯇꯥꯖꯧꯒ ꯏꯇꯩꯃ ꯍꯣꯏꯒꯩꯅ ꯆꯥꯖꯈꯤꯒꯗꯕꯅꯤ, ꯏꯃꯥꯕꯨꯅ ꯑꯩꯈꯣꯏꯅ ꯀꯣꯟꯗꯨꯅ ꯂꯩꯍꯧꯒꯗꯕ꯫ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯍꯣ ꯅꯪꯒꯤ ꯅꯃꯥꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯗꯤꯌꯦ, ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯃꯧ ꯑꯍꯜꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯆꯪꯂꯒ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯀꯣꯟꯗꯨꯅ ꯊꯝꯗꯣꯏꯕ? ꯑꯩꯗꯤ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯁꯅꯥꯇꯣꯝꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯅ ꯀꯩꯅꯣ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯤꯁꯤꯕꯣ? ꯋꯥꯁꯤ ꯂꯈꯥꯏ ꯑꯃ ꯇꯥꯟꯅꯈꯤꯁꯦ꯫ ꯍꯩ, ꯆꯩ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ, ꯑꯩ ꯇꯨꯝꯃꯦ, ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯅꯨ꯫ ꯅꯥꯀꯜꯗ ꯆꯦꯞꯇꯨꯅ ꯃꯍꯥꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯈꯣꯏꯗꯧꯗꯣ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯏ꯫ ꯁꯤꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣꯕ? ꯃꯤꯒꯤ ꯅꯨꯄꯥꯅ ꯀꯌꯥꯗ ꯐꯔꯤꯕ? ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯏꯟꯅꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯑꯩꯗꯤ ꯄꯦꯜꯂꯕꯅꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯂꯥꯡꯇꯛꯅꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯤꯡꯕꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯍꯦꯛꯇ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯎꯠꯂꯛꯈꯤꯕ ꯑꯎꯟꯄꯣꯠ ꯆꯥꯛꯈꯨꯝꯗ ꯁꯤꯖꯤꯟꯅꯕꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯁꯪꯒꯣꯏ ꯇꯝꯅ ꯍꯣꯟꯗꯣꯛꯏ꯫ ꯁꯪꯒꯣꯏꯒꯤ ꯃꯆꯤ ꯑꯗꯨꯗ ꯃꯗꯨꯕꯨ ꯄꯨꯜꯂꯞ ꯍꯣꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯩꯅ ꯇꯣꯉꯥꯟꯅ ꯆꯥꯅꯤ ꯍꯥꯏꯔꯕꯗꯤ ꯑꯗꯨꯃꯛ ꯇꯣꯉꯥꯟꯅ ꯆꯥꯔꯗꯕꯅꯤ, ꯌꯥꯒꯦ ꯌꯥꯎ ꯌꯥꯔꯣꯏꯗꯣ ꯑꯩꯗꯤ ꯆꯥꯔꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯣꯏꯕ ꯌꯥꯕ ꯃꯆꯥ ꯑꯃ ꯁꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯪꯒꯣꯏ ꯃꯆꯤ ꯑꯁꯤꯗ ꯌꯥꯅꯤ ꯌꯥꯅꯕ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯊꯣꯡꯗꯨꯅ ꯆꯥꯕ ꯍꯥꯏꯗꯨꯅꯤ, ꯀꯩꯗꯧꯖꯔꯨꯅꯤ ꯍꯥꯏꯒꯦ, ꯁꯤ ꯃꯉꯥꯏꯗꯅ꯫ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯍꯣꯟꯗꯣꯛꯄ ꯌꯥꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯍꯣꯟꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯃꯤꯠꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯀꯔꯤ ꯋꯥꯠꯂꯤ? ꯏꯍꯦ, ꯆꯦꯒꯞ ꯑꯁꯤ ꯀꯥꯎꯏꯅꯤ, ꯃꯁꯤ ꯑꯩꯒꯤꯅꯤ, ꯃꯁꯤꯃꯛꯀ ꯍꯣꯟꯗꯣꯛꯂꯕꯗꯤ ꯁꯨꯔꯦꯁꯦ꯫ ꯃꯗꯨꯃ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯏ꯫ ꯃꯄꯥꯜꯗꯅꯤ ꯆꯥꯏꯕꯤ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯏꯉꯛ ꯉꯛꯅ ꯃꯍꯥꯛ ꯌꯦꯡꯉꯤ꯫ ꯑꯃꯨꯛ ꯃꯃꯧ ꯅꯨꯄꯤꯗ ꯍꯪꯉꯤ, ꯑꯌꯤꯡꯕꯤꯌꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯃꯄꯥꯜꯗ ꯂꯣꯏꯅ ꯍꯣꯟꯗꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯐꯔꯤꯕ꯭ꯔꯥ ꯐꯠꯇ꯭ꯔꯤꯕꯔꯣ ꯅꯪꯒꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯑꯌꯤꯡꯕꯤꯅ ꯈꯨꯝꯃꯤ, ꯍꯣ ꯀꯩꯅꯣ, ꯑꯩꯒꯤꯁꯦ ꯊꯕꯛ ꯇꯧꯔꯤꯕꯅꯤ, ꯅꯃꯤꯠꯇ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯄꯥꯜꯗ ꯍꯣꯟꯗꯣꯛꯎ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯒꯦ? ꯃꯤꯅ ꯎꯈ꯭ꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯅꯥꯎ, ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯃꯟꯗꯦ, ꯃꯁꯤꯕꯨ ꯐꯖꯕ ꯊꯕꯛꯂꯣ? ꯍꯣ ꯋꯥꯈꯜ ꯌꯥꯎꯕꯤ ꯏꯆꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯕꯤꯌꯨ, ꯑꯩꯅ ꯆꯥꯛꯈꯨꯝꯗꯒꯤ ꯍꯣꯟꯗꯣꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗ ꯏꯆꯦꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯔꯝꯂꯣꯏ꯫ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯎꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯑꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯐꯠꯇꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯏꯆꯦ, ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯩꯗꯤ ꯉꯔꯥꯡꯅ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯑꯩꯒꯤꯁꯦ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯏꯆꯦ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ꯫ ꯆꯥꯏꯕꯤꯗꯤ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯥꯅ ꯍꯥꯏ, ꯍꯩꯃꯧ ꯑꯐꯥꯎꯕꯤ, ꯅꯪ ꯇꯣꯉꯥꯟꯅ ꯌꯥꯝꯅ ꯆꯥꯅꯤꯡꯕ꯭ꯔꯥ? ꯏꯆꯦ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯌꯨ, ꯀꯩꯅꯣ ꯃꯧ ꯑꯐꯥꯎꯕꯤ ꯀꯥꯏꯒꯦ? ꯆꯨꯝꯅ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯁꯤꯅꯤ꯫ ꯅꯪ ꯌꯦꯡꯉꯣꯕ ꯅꯪ꯫ ꯇꯥꯟꯖꯥꯁꯤꯗ ꯂꯩꯃꯍꯜꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯆꯥꯏꯕꯤꯅ ꯃꯅꯦꯝꯕꯨ ꯍꯦꯛꯇ ꯀꯧꯏ, ꯏꯃꯥ, ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯛꯑꯣ, ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣ, ꯌꯦꯡꯉꯨꯅꯦ, ꯆꯥꯛꯈꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯃꯄꯥꯜ ꯑꯁꯤꯗ ꯍꯣꯟꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯂꯩꯃꯍꯜꯁꯨ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯍꯥꯛ ꯎꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯏꯃꯧ ꯑꯇꯣꯝꯕꯤꯌꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯁꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯃꯥ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯀꯩꯅꯣ ꯏꯃꯥ, ꯑꯩꯅ ꯇꯧꯔꯤꯁꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯃꯥꯗꯤ ꯏꯃꯥꯅ ꯌꯥꯝꯅ ꯌꯥꯖꯕ ꯏꯆꯦꯒꯗꯣ ꯄꯨꯟꯅ ꯆꯥꯕꯤꯌꯣ꯫ ꯆꯥꯛꯈꯨꯝ ꯃꯆꯥ ꯑꯃ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯗꯤꯅꯦ, ꯃꯇꯝ ꯈꯔ ꯁꯪꯒꯣꯏ ꯃꯆꯤ ꯑꯁꯤꯗ ꯌꯥꯅꯕ ꯍꯦꯛꯇ ꯇꯣꯉꯥꯟꯅ ꯆꯥꯖꯔꯒꯦ꯫ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜ ꯃꯥꯒꯤ ꯊꯃꯣꯏ ꯄꯥꯈꯠꯂꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏ, ꯅꯪꯅ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯌꯥꯔꯤ,
Tawbadabu nang asumna di tawgano. Nakoy chakum macha masadri phawbadi chakum na dumakpun kisi. Hoy ma, ay ado ngamloy. Ima koy iche hoy ga punna dum chamino. Ay di nga sidagi sida to nga na thongdo na chazarani. Chaibi na amuk hai. Hay jingan bi. Ahal sin hairi se kari lege haibadi khande. Maya se kathok to na khongga gi hona duna laine. Ima na hairi ba wasida kari kai ba lei. Yamna thuna nang no hondokli bo pochai singa se amuk chakum da honjelo. Ai di kari tobugi pochai singa se chakum da muk honjin doi ba. Hoi je na thaudo moina tawjaro so. Ai so muk ta pochai sing se mafam chana chana losin khige. Chaibi na ima masigi nupi se lam yam ni hendori. Ai khoida was yam na sauga tori. Masam masi amuk ta phoige. Masida aying bina. Here ije kari wangang sangang no. Khut yaw na khadaba yam na pamba gi mawong lo. Ahal lama lairi haibagi kari su thaksi khasi mata naidaba. Nangbu karamba mauno. Hay, mo Aphaobi. Nanggi haktakta ima se leikai mamangda ikai phiruk khumlabane khangaba. Hoi, iche di yamna phabi ne. Mabuk mapaw yamna phabi. Ai nya thabak losingadaba yamna watli. Nakhoi go china duna khatnaba ai sangde. Nathau tawjaru so. Sawbane helaba chaibina. Aying bigi nakta sangsinduna. Pochai singa se chakum da mugyam thuno honjilo. Honjiloi sung hon he honjiloi. Nang kai doge haibano. Adu oidi asi haiduna sauning manbana makhut aduna manaw nupigi masam maduda tap hekta phoiba hawi aying bina. Aigi samga hekta ga phoire ine ashi masi aina di ije ne haiduna khut ka yaudana adu maklak laga nang ne hekta aigi samase phoire ba nahal makai di ije ne haina adu mak ma yeng biduna lakpani ngasi di lemna thararoi masu majegi masam adu phoijilli makhoi ani sumang mayaya duda masam phoina duna yamna kanna khatnari lai mahaldi mamau ani gi matawadu ubada yamna nungai jadri hey nakhoi ba thadok nau haibani ne adum na tau haidune nakhoi bo hey mo tombi na jegi sam phori do thado unia asam do loina ken ba tare mau hal nang sukhar halo lekai mi loina ta ba tare haiwani noi bu thadok nau ne hey mamau ani bu khamdok na ba kanna hotne kona thangda ojinna jinna ayimbi ga chaibi ga na khatnaramba adu tokli chaibi masam manadu ipha phare masam madu punna punna hai angang nang khangani dana asuk yamna machok mapak nai da ba aigi gol khangan ge bana honna sakti yeng de chatpi khro aina to ba thabak amatta da yengshin birakano horin da ngari na ong khoi kap ka da ba matam du da nang khangani dana ha ha yo kap tawre ba sibo airo nang lo ai di phana bu yamna nok ningli lai mahal na chaibi da yeng du na hai yari toklo ngangdarano masu mana apamba mawang asida tawjarasan yari imong da changlo makhoi ani imong da changkri aying bina haija hawi aina tawba thabak khuding makta asu yamni yengshin biri ba sibu karigino haibani otok nasu yengshin ningraba potni da mawam ta lode haina aina hairiba sini asum na matam so haujinkri numit na ta silaklaba matamni matam asida sanahaga sanatombaga do thabak halaklami makhoi ani yum tamna changlaklami makhoi ani na changlakpada sangoi gi kachinna duda maikho ka tuna lairibado hek urui manakta phamliba aying bida yengduna sanatombana hai aying bi nangde duda kaidoriba nati chak thonglibro nangidabo kaigino masida chak thonglibade chakhom da thongba yadabra chakhom kaidorage masida aying bi haugalakduna mapuroibagi manakta changshilakduna asumna hai ho chakhom do kashu tawdi aikhoi ni ngasidagi tongana charbani chakhom ama sadriba phawbadi mafam asida chakhom oirese haina tawba aina sungarang nangonda hairibadudi wafam asi tabada sanatomba mahak khangsaw sawi nang matoinara asumna taw haina nangonda kanana hai kanagi tongana chabano shida lairiba pochai singse chakhom da yamna thuno honjilo kaino nupa nang mo ngawrabra aina tawribase aikhoi ani gi phanabane sibu kayam kaiba thabakno ichi hoi ga imaga ama punna chajarasani aikhoi ani na shida tongana charase imongdagi lai mahaga chaibiga su mapalda thoglai sanatombana mamada onchinduna hai ma namong nupina asumna tawribase imana kari suwa haidabra sibu phajaba thabakno asumna tawba kanana hunabagi mana tawrasu imana khari yade haina khamba yadabra
Masida Chaibina oina asumna khummi. Sanatomba imaga ikhoini changduna mangonda asumna tawganu migi mamangda phasade haina phana kanna hai tawdana ba phana kanna thim adubu mahakna yama ko bulaiti. Sanatomba tu nangi nupi sina mana tawba thabakta aina hai pasai haiduna aigi samase phoiribani madu pumnamak imana loinu hauribani thajadraka imada hango. Ayingbina iche henjin bawadi haina komsida aigi samphoi kibadu iche na hana natro madudi nangi nawung na tawadunani. Tuminna layramba sanahalna manang nupada hai. Sanatomba nangama ichaw chawna layna layda karino aina tariba pawase karino aina uriba saktamase asumna kanana tawba hawnai laibak thirabi imana macha aikhoi anida kari wahai tattana hai nang karigi madu kawi. Sanatomba mayambagi wasi tabada mahak khangsaw sawduna manakta lepliba magi nupi ayingbibu makhut thaduna phuba hawi. Hayo tawkhidra asumna tawkhidra yo mawama oiraga karigino yum maduda layramliba miyoi singa nungsi chanana layminage haina khanbagi mahutta yum thukaina hotnariba nang yamna phattaba nupini mani makubu nungsiba ngamdaba nupini nang ngasi haiba numit asidagi mafam asida laybi yaroi karigi imana pamdaba thabakpu nangna tawri ngasidagi nang mafam asidagi chakhigadabani. Asi haiduna phui makhoi loina chaplep lay mahalnadi yengba ngamdraduna machanupagi asawbadu khamnaba hotnai. Imagi bungo yare adumna tawba hawnade imauda adumna phuba hawnade. Ayingbi chainaduna mahak mamiktagi mapi kayama sinthaduna kapli. Mapuroibagi chaiphu asida magi phatraba pukjeladu machu ama olakli. Sanatombana magi nupibu phuba lepte mabu mapamda chattuna laikhinaba kanna hairi. Ayingbina manemgi nakta sangshinduna manemgi makhong konduna haijay. Ima namawba mukta kanbiyo namawta singna imagi mapamda yamna lankre ima namawbu kanbiyo. Imagi bungo yari imawbu phuba leplo. Chaibina Sanatombana pairiba chayadu munduna lauthui. Ayingbina kaptuna ichegi mapamda nanaw yamna lankre nanawbu apangbani haina khanduna nanawna lankiba pumnamak amukta ngakpiyo iche. Inawna karigi langani inaw landi si yari kaplano. Ima namawbu ngakpiyo. Yari imawna wakhal tarakpa asimuk nungayba laytre. Ima amadi iche na haiba wa pumnamak ay induna ngasidagi chatlagi aykhoy punna yum masida nungsi chandana layminarase. Asumna namit asida ayingbi mahak wakhal takhirami.